Tungan social media ki maruoiba e-pau post khara myamda share tawjage. Manipur government ki Department of Tribal Affairs and Hills na ing kumza 1964 da hojik phawbada Manipur gi sing amadi tamda lairiba Kuki-Zo khulsing gi document che sang pikhalangnaba khangalakpadagi Kuki-Zo sing matha sare. Hiram ase gi matangda Kuki Ship Association gi mifam pangthoktuna yaningdaba kaya phongdokhre hairi. Relief camp da laiba inmates sing da gas pigani haiduna paisa khongbat khraga lot khipa myoi ama arambai tengol na pharga police ta sinakre. Kanglup ki irang na maram oiraga lanjilaktuna relief camp da lairiba inmates sing da gas cylinder pigani haiduna saurang na lupa lakh humpurom khomjilaba matung lot khibadagi thiba khangdana lairakhiba khundrak pamdagi pukhrambam dipu arambai tengol unit 50 ka sarna pharaba matungda arambai tengol unit 41 ziri ga loinana ziri police ta khusinakre hairi. Transgender activist Malem Thongam jail da thajin kre police amadi lenga ki mayokta irang saganaba live tharuba yom gi thomi ahum police custody da remand lauthakre. Kuki MLA tara khutakta lauthokadabani su agreement thugairba Kuki lalholop sing terrorist ni haina lauthoktrabadi masha mathanta sijaragani haina lauthokhiba transgender activist Malem Thongam police na phakraba matung CGM Imphal East Court puthoklaba matungda judicial remand lauthaduna jail da thajin kre. Nakal amorom da transgender activist Malem Thongam phakibagi mari lainana police amadi sarkar gi mayokta irang saganabagi social media live tharubagi maralda youth of Manipur yom gi thomi langthabal kunjamayai lekai dagi Laurembam Rambo Elai Sinthangamba masaki sahini kungataruk apokpo Laurembam Chandra Singh Kamong Maisnam lekai dagi Maisnam Robindro masaki sahini kungama thoi Elai Thawanjau apokpo Maisnam Robindro amadi Kwakaithel akham lekai dagi Theksam Bilas masaki sahini kungamari Elai Athoiba apokpo laikhidraba Theksam Gambir Singh police na phajin khraba matung case ama lokhatkibaga loinana makhoi ahum ngarang district magistrate Imphal West puthokhi makhoi ahum tha ski tara phawba police custody da remand lauthakre haina pawasina sumna phongdokle. India ki state sing the prime minister na mailem na phangan batarabadi BJP ki pot khombi ki haina Delhi ki ex CM Arvind Kejriwal na phongdokre. Karigumba prime minister Narendra Modi na lusingba BJP sarkar na India ki state sing the mailem na phangan batarabadi BJP ki pot khombi ki haina Delhi ki ex CM Arvind Kejriwal na phongdokre. Wafam asi Delhi da pangthokhiba janta gi adalat wa ngangbada phongdokhibani mahakna makha taraduna hai BJP double engine gi sarkar asi state khudingmakta marai saitharaktuna fail oisilapagi phibam da lairabani handak pangthokhiba Haryana amadi Jammu amasung Kashmir gi mikhalda BJP turagani miyam dagi kanaba lawthoklaga makhoi khaktagi nungaina ba semkhiba lairibagi mayokta leiba laingakni haina su phongdokhi.